ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁꯆꯦꯟꯕꯤ ꯑꯁꯤꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯐꯨꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯤꯡꯆꯥꯕ ꯕꯨꯟꯁꯤꯟ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤꯟꯅꯖꯔꯤ꯫ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯤꯡꯂꯛ ꯑꯗꯨꯗ ꯃꯩ ꯇꯦꯛꯂꯗꯨꯅ ꯐꯝꯂꯤ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯒꯤ ꯏꯃꯝꯁꯨ ꯃꯝꯂꯤ ꯃꯐꯝꯗꯨ꯫ ꯃꯈꯣꯏꯅ ꯃꯩ ꯇꯦꯛꯄꯒꯤ ꯍꯧꯒꯠꯂꯤꯕ ꯁꯤꯡ ꯑꯗꯨꯅ ꯁꯥꯛꯄꯒꯤ ꯃꯩꯉꯥꯜ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯩꯉꯥꯜ ꯑꯃꯠꯇ ꯎꯕ ꯐꯪꯗꯦ꯫ ꯔꯦꯅꯨꯅ "ꯑꯩꯈꯣꯏꯕꯨ ꯊꯣꯛꯐꯝ ꯂꯝꯕꯤ ꯐꯪꯒꯗꯧꯔꯤꯕ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯊꯤꯔꯁꯨ ꯊꯣꯛꯐꯝ ꯑꯃꯠꯇ ꯐꯪꯗꯦ"꯫ ꯋꯤꯜꯁꯟꯅ "ꯑꯗꯨꯅꯦ ꯍꯥꯏꯁꯤ, ꯃꯐꯝꯁꯤꯗꯒꯤ ꯆꯠꯂꯒ ꯊꯣꯛꯐꯝ ꯊꯤꯔꯨꯔꯕꯁꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯦꯛꯇ ꯇꯥꯏ꯫ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ"꯫ ꯂꯥꯏꯖꯅ "ꯉꯁꯥꯏ ꯂꯥꯛꯄꯗꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯆꯪꯂꯛꯄꯅꯤ, ꯑꯗꯨꯒ ꯍꯟꯒꯦ ꯇꯧꯕꯗ ꯃꯥꯏꯀꯩ ꯂꯝꯍꯥꯡꯅꯔꯤꯁꯦ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯑꯁꯣꯏꯕ ꯂꯝꯕꯤ ꯌꯥꯎꯔꯝꯒꯗꯕ ꯃꯥꯟꯗ꯭ꯔꯣ"꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯕꯦꯁꯥꯅ "ꯃꯈꯣꯜ ꯑꯃ ꯇꯥꯗ꯭ꯔꯣ"꯫ ꯊꯧꯕꯅ "ꯇꯥꯏꯅꯦ"꯫ ꯋꯤꯜꯁꯟꯅ "ꯀꯩ ꯃꯈꯣꯜꯅꯣ ꯁꯤꯕꯣ"꯫ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥꯁꯤꯡ ꯂꯦꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯎ ꯇꯦꯛꯂꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ꯫ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯀꯤꯔꯗꯨꯅ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯩ꯫ ꯃꯈꯣꯜ ꯑꯗꯨꯁꯨ ꯄꯤꯛꯅ ꯇꯥꯔꯝꯕꯗꯒꯤ ꯑꯁꯨꯝ ꯀꯟꯈꯠꯂꯛꯈꯤ꯫ ꯎꯁꯥ ꯑꯆꯧ ꯑꯆꯧꯕ ꯇꯦꯛꯂꯛꯄꯒꯤ ꯃꯈꯣꯜ, ꯁꯥꯔ ꯃꯤꯔ ꯈꯪꯗꯕ ꯑꯃ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ꯫ ꯃꯔꯨꯞ ꯇꯔꯨꯛ ꯑꯗꯨꯁꯨ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯗ ꯐꯅ ꯐꯥꯊꯅ ꯂꯩꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯐꯥꯒꯤꯗꯒꯤꯗꯤ ꯀꯤꯔꯛꯂꯗꯨꯅ ꯑꯃꯒ ꯑꯃꯒ ꯇꯨꯄꯛ ꯇꯥꯁꯤꯜꯂꯗꯨꯅ ꯀꯣꯟꯁꯟꯅꯔꯒ ꯀꯔꯤꯕꯨ ꯊꯣꯛꯂꯛꯀꯅꯤ ꯈꯟ ꯇꯥꯔꯤꯕ ꯈꯣꯡꯊꯥꯡꯒꯤ ꯈꯣꯟꯖꯦꯜ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯅꯔꯗꯨꯅ ꯂꯩ꯫ ꯎꯃꯪꯗꯨꯗꯁꯨ ꯍꯥꯟꯅ ꯃꯝꯂꯝꯕ ꯆꯥꯡꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯝꯁꯤꯜꯂꯛꯂꯤ꯫ ꯃꯩ ꯍꯧꯒꯠꯂꯤꯕꯗꯨꯁꯨ ꯈꯪꯍꯧꯗꯅ ꯃꯨꯠꯈꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕ, ꯃꯁꯥꯅ ꯃꯤꯒꯤ ꯑꯣꯏꯕ, ꯃꯀꯣꯛꯅ ꯁꯥꯒꯤ ꯄꯥꯟꯕ, ꯌꯦꯡꯕꯗ ꯂꯧꯁꯤꯟꯐꯝ ꯈꯪꯗ꯭ꯔꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯍꯤꯡꯆꯥꯕ ꯑꯃ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯍꯤꯡꯆꯥꯕꯗꯨ ꯎꯕꯗ ꯂꯥꯏꯖ ꯀꯤꯃꯟꯗꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯗꯨꯅ ꯀꯟꯅ ꯏꯃꯥ ꯍꯥꯏꯗꯅ ꯂꯥꯎꯊꯣꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯥꯏꯖ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯃꯔꯨꯞ ꯑꯃꯗꯤ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛꯅ ꯎꯈꯤꯕ ꯍꯤꯡꯆꯥꯕꯗꯨꯁꯨ ꯂꯩꯔꯝꯗꯦ꯫ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯃꯔꯨꯞꯁꯤꯡꯗꯨꯕꯨ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯤ꯫ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯅ ꯂꯩꯔꯝꯕ ꯆꯤꯡꯌꯥꯗꯨ ꯂꯥꯏꯖꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗꯒꯤ ꯃꯤꯁꯤꯡꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯛꯄ, ꯃꯤꯑꯣꯏ ꯑꯃꯒ ꯑꯃꯒ ꯃꯔꯩ ꯌꯦꯠꯅꯕ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥ ꯉꯥꯡꯅꯕ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯛꯄ ꯍꯧꯈꯤ꯫ ꯂꯥꯏꯖ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯟꯅ ꯂꯦꯞꯂꯤꯉꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯂꯥꯏꯖ"꯫ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯄꯗꯨꯗ ꯃꯅꯤꯡꯗ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯨꯕꯗ ꯍꯤꯡꯆꯥꯕꯗꯨ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯑꯃꯨꯛꯇꯪ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯍꯤꯡꯆꯥꯕꯗꯨꯅ ꯂꯥꯏꯖꯕꯨ ꯈꯪꯍꯧꯗꯅ ꯇꯥꯟꯅꯔꯛꯂꯗꯨꯅ ꯃꯈꯧꯔꯤ ꯃꯦꯠꯂꯦ ꯍꯥꯏꯔꯒ ꯑꯍꯥꯡꯕ ꯃꯂꯪꯗ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯌꯥꯝꯅ ꯋꯥꯅ ꯂꯥꯏꯖ ꯃꯥꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯈꯨꯠꯇꯨꯕꯨ ꯀꯟꯊꯣꯛꯂꯤ꯫ ꯂꯩꯃꯅ "ꯂꯥꯏꯖ, ꯍꯧꯒꯠꯂꯣꯅꯦꯁꯦ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ"꯫ ꯂꯥꯏꯖ ꯃꯃꯥꯅ ꯍꯧꯗꯣꯔꯛꯄꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯍꯨꯃꯥꯡ ꯃꯄꯤ ꯀꯥꯡ ꯃꯪꯂꯥꯟꯗꯨꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯃꯅ "ꯀꯔꯤꯅꯣꯅꯦ, ꯅꯨꯡꯗꯥꯡꯁꯤꯗ ꯆꯥꯛ ꯐꯥꯎꯕ ꯆꯥꯗ꯭ꯔꯤ ꯇꯨꯝꯃꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯁꯦ ꯍꯧꯒꯠꯂꯨ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ"꯫ ꯂꯥꯏꯖ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯃꯥꯒꯤ ꯃꯅꯤꯡꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯎ ꯃꯁꯥꯗ ꯐꯥꯎꯔꯛꯈꯤ꯫ ꯂꯥꯏꯖꯁꯨ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯂꯒꯅꯤ ꯈꯜꯂꯔꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯗꯨꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯅꯕ ꯐꯃꯨꯡꯗ ꯍꯤꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ꯫
ngasai mana manglanda ukhiba hingsabadu mamitta adum uduna lay. Asumna hoksinki ahingi matam yaurakladuna ngasai makai tumba yaramdaba laijadu tapna tumthakirami. Mathangi namitni Laisa ngarang mangkiba manglana dugu chap manaba manglana masum mangli. Laisa umanga duda magi marup singa dubu kau duna thiri. Renu maning onthok duna lepaga lairami. Laisa Renu ubada harauna Renu gi mamang de lepsili. Adubu Laisa na Renu ni haidana kalibadudi umanga dugi fatraba hingsabadu oiraga lairamki. Madu ubada Laisa ahuba khonjel amada kanna lawi. Manglanda laubadu taibang fauna lauraduna Laisa ipa pakhatna mikap thoglakli. Laisa masa pumba humangna pungchot chotlam. Pung kaya taragi haidana yenglobadadi ayuki pung mapal taraduna lairambadu ubada hathu bathroom da changkhiduna iruluja thokli. Ngaihaki matung Laisa phiro loisilaba matungda mama laimabu thiraklami. Laisa na Ima loidribro thenge pabungdi. Laimana loire noi pabungdi ne mapalda lairamlani. Ado moigi asti sibu Renu hoida pulap tauni haisibu sumabro. Laisana hoi ima chalasilao. Laimana phabara phatabra khangde tongan ba imung mangabu mafam amatada tauni haisibu taba yaba warane. Laisana ngangdana amuk lai chalasilao. Roshan garido thauna maningda famlibi machanu pide yengladuna wa hanglaklami. Roshan na isa tombia nangna sti satlini tawrisa horen ada nungai doribrane nasa su nungai ti haibadaina. Laisana kaisu tawroida babung. Roshan na pare isa na bukarimada tawroi hairabadi. Aduga nasadu kitang nungai raktabadane namada hairaga ibada hekta phone tawrau. Laisa su hoi babung. Maihaki matung Renu hoida yauraduna garido mafam chaba amada kamlamladuna Renu hoigi mayum tamna makhoi changuklami. Renu Wilson Tauba Rajesh Abesa makhoigi mama mapa mari matana singba loinamak lai khoiramnaba sem saraduna lairami. Laisa hoigi imung ubada Renugi mama makhoigi manakta sangsilakladuna Rasi piroy na bamiiyang da Laisa da yeng laga. Laisa nang sulak libra. Laisa kaplado na. Ima nasapo nga piyo. Nung sira ba marupsing mo natsanakan bang amja haudri. Rasi Laisa bo nung sinakon birado na hayri. Parese haukra di haukra. Bom na makisorgi nung damko ni. Tada ise sang mayam na pamliba mafamasomda oy na pamlasi. Laisa sumangi akoy bada tamliba marup mga singi photo singdu de yengladuna mama de kolaga kapli. Marup singi mama mapa singa dusu ningam dana machabu kau duna kapli. Laisa su yengba ngamlak trapa mahali. Laisa kapladuna ima chalasi ay kang bangamdri. Yumda chalasi ima se chalasi ba. Laima Roshan bu kauraduna machabu shambiraga tawdok mafamdudagi mayum hallage haidana thoglakli. Laisa garida kakat ki haidana tawbaga magi manakta nupa machangai. Nupa duna Laisa nipa du ubada thawai nungaitana. Da Singlen aina phone tawba paidri kaigino. Phone tawba su pairakti ay su asti lakpani halage hairo. Laisa Singlen da amuk yeng mama mapada amuk yeng tawragalay. Singlen su ngasay kay bab oirudabani. Laisa gi mawong aduda gyan tarakladuna Singlena. Ima pabung nasabu khangbidrabra. Nong maayuk ama Laisa bu shambiragalakpado. Laimana karigi khangoiday no. Numittuda isaga thengnaramdrabadine isa nupi se kari phibam oiramgani khallubada. Laisa maraktatna. Da Singlen ngasigidi ay koy hankragi nong mapajana wari sanarasi. Singlen wahang kaya mahangning bani adubo Laisa ki mama mapa yawbana masu
Hoi, ado, horen phone tawraki, pairaw ko. Laija su, Laija hoi shat kibado, singlen ngehak yanglamlaga, masu renu hoi da sangkirami. Laija mayum yaurakpaga, magi kada sanglakladuna. Firolgo hongtok tabi, lairik pafamda thariba siyaradu da famthai. Haukiba thawdo kharasu ningsingsarai. Wilson Tauba Rajesh Abesa Renu Laisa Makhoi taruk piklingay loinarakpa. Punglap na daba laikai thangnaba amatada haumin kaminarka maruk ngaktani. College chupun na taminay. Maruk taruk ado camping chalusi haidana singamada karakkibani. Singlaktuda mafam saba campsite yenglakpada amatadi uba fangamdi. Game sadrabasu taruk ado khara ananba mafam ama yenglaga langlami. Renuna mafam sia khara dungaiba watli kona mafam fajaba ma yenglaga laksi ngasigidi halasiro. Thawbana camping laklaga wathi woina tawraga leiri. Obviously thengringaida halase nungdang leksi haina lakpani ado sidadi lekpa talli kangsikto ya mali. Ahoy halasi haina duna thoglakle tarukto. Wilson Kaino lambi sibu onarabro. Ay khoina langlamba mafam sida amuk hektamak halaglisina. Lambi lamhang naraba mali marup singdo yum halagi haidana thokraga makhoina langlamba mafam maduda hekta amuk taraklam. Thopam lambi thengnaramdi. Fana sangna achumba lambi ni haidana hek shatpaga makhoina langlamba mafam maduda hekta maktai. Panayam na maikay amadagi amuk chatlabasu amaromdagi bu chatlabasu mafam asida amuk hektatay. Adum na tawrakpaduda tarukto makuk ngawsilagli. Lambi faniyam tirabasu lamhang nare tarukto. Numidang su oiraklami. Mafam aduda no nganba ngairaduna koi belakpa mi singa thokmi narage khalami tarukto. May haugatuna makhoina purakliba pot singadu tawduna sak thonglaba matungda. Hauba haugtaba sathokpa loiraba matung marup taruktu wari sanari. Rajeshna Aikhoina yam nungaitana hankige tawududa isor nubidana nya lambi lamhangnan mamandro. Sumainaga punna lainaba. Avyasana Sinabu hena nungaire. Renuna Tauba isay amata sakthara udana. Wilson su ikaubu kawine singarama yauri haiba. Taubana talihai. Makhoi mari sangdana thawbado isai sa u haidana gri gri tai. Thawsu talle haidana marai kan yetnari. Makhoi mangagi mawongduda Avesa nokladuna yengli. Avesana Thawba saklo o yamna taningeba nangni isai sakpado nangdina kolsu yam phajai isai sakpasu hai. Moina haiba yadrasune aina haibadi yaudana. Makhoi marido thawbada laknarai. Yadi ko mi masadia saglo adamoro nupi na ngamanina. Thawba noklaga abe chada nungsini yenglaga isay matek ama saglai. Rajeshna isay fajaba masu tarabanina gemoina sanarase. Renuna kai gem Laijana truth or dare yabro. Wilsonna aduina sanase ngainina. Rajeshna chalo hai aikhoi gi maraktabu secret ka leibro. Laijana laiba yoromadi kana khangnia. Avesa laijada yenglaga da singlen yoromadi nya nungaidawni ko laija. Makhoi manga adu laijada yengaga noi. Laija ikaina noglakladuna hairei. Talingo noi sidi. Adumna lairingai makhoi tarukna haugatliba maido nungsisu sittana khangawdana mutkirami. Taruk adu tingak amaga yengnai. Uthekpagi prek lao makol su taraklami. Miya malakpagi konjel gumba su samil oina fangakli. Taba horakli. Kiman mana taruk ado ta sinaduna tarakliba konjel dugi maikaida yengnaduna lay. Makhoi gi mangda makukna sagi panba masana migi sawong sabana oiba yengbada kiningai oiraba ama fatlawna lepsilai khangawdana. Madu ubada taruk ado kanna lawi. Adubu lausabagi wani konjeldi amata thoklamdi. Taruk ado amaga yengnaduna pulap amuktada haugatladuna chenki. Yengbada kiningai oiraba hingsabado makhoi taruki mawong aduda khana yenglaga
ꯀꯤꯔꯕ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯗ ꯅꯣꯛꯂꯤ꯫ ꯃꯔꯨꯞ ꯇꯔꯨꯛꯇꯨ ꯆꯦꯟꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯃꯉꯝꯗꯤ ꯁꯥꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯐꯥꯈꯤꯕꯒꯨꯝꯅꯁꯨ ꯂꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯐꯠꯇ꯭ꯔꯕ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯍꯤꯡꯁꯥꯕꯗꯨꯁꯨ ꯑꯃꯨꯛ ꯂꯦꯞꯁꯤꯜꯂꯛꯂꯤ꯫ ꯂꯥꯏꯖꯅ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯎ, ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯅꯪꯅ ꯁꯨꯝꯅ ꯇꯧꯔꯤꯁꯦ? ꯀꯤꯔꯕ ꯈꯣꯟꯖꯦꯜꯗ ꯍꯤꯡꯁꯥꯕꯗꯨꯅ, ꯃꯐꯝ ꯑꯁꯤ ꯑꯩꯒꯤꯅꯤ, ꯑꯩꯒꯤ ꯃꯐꯝꯗ ꯅꯈꯣꯏ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯇꯨꯝꯕ ꯅꯣꯏꯅ ꯊꯨꯒꯥꯏꯕꯒꯤ ꯅꯣꯏꯕꯨ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯑꯕꯦꯁꯥꯅ, ꯑꯩꯈꯣꯏ ꯂꯥꯜꯂꯤ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯣ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯣ꯫ ꯔꯦꯅꯨꯁꯨ, ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤ, ꯀꯔꯤꯝꯇ ꯈꯪꯖꯕ ꯅꯠꯇꯦ, ꯂꯝꯕꯤ ꯂꯝꯍꯥꯡꯅꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯉꯥꯟꯕ ꯉꯥꯏꯖꯕꯅꯤ, ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯣ꯫ ꯍꯤꯡꯁꯥꯕꯗꯨ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯏ꯫ ꯐꯠꯇ꯭ꯔꯕ ꯍꯤꯡꯁꯥꯕꯗꯨ ꯔꯦꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯔꯦꯅꯨꯒꯤ ꯄꯥꯝꯕꯣꯝꯗ ꯃꯈꯨꯠꯇꯨꯅ ꯊꯦꯡꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯔꯤꯃꯠꯇ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯔꯦꯅꯨꯗꯨ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯑꯃꯨꯕ ꯏ ꯃꯌꯥꯝ ꯑꯃꯁꯨ ꯃꯃꯤꯠꯇꯒꯤ ꯆꯤꯟꯊꯔꯛꯂꯤ꯫ ꯃꯌꯥꯗꯒꯤꯁꯨ ꯃꯨꯔꯕ ꯏꯌꯥꯝ ꯑꯃꯁꯨ ꯑꯣꯠꯊꯣꯔꯛꯂꯤ꯫ ꯔꯦꯅꯨ ꯌꯥꯝꯅ ꯀꯤꯖꯅ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯨꯝꯅ ꯃꯈꯣꯏ ꯃꯉꯥꯗ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯎꯖꯥꯎꯗꯨꯗ ꯃꯁꯥ ꯃꯊꯟꯇ ꯃꯀꯣꯛ ꯑꯗꯨ ꯊꯣꯝꯖꯤꯜꯂꯤ꯫ ꯃꯔꯨꯞ ꯃꯉꯥ ꯑꯗꯨ ꯔꯦꯅꯨꯕꯨ ꯀꯧꯗꯨꯅ ꯀꯞꯂꯤ꯫ ꯔꯥꯖꯦꯁꯅ, ꯔꯦꯅꯨ, ꯔꯦꯅꯨ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯋꯣ꯫ ꯔꯥꯖꯦꯁ ꯀꯟꯅ ꯃꯨꯛꯂꯗꯨꯅ ꯔꯦꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯔꯦꯅꯨꯕꯨ ꯏꯟꯊꯣꯛꯏ꯫ ꯔꯦꯅꯨ ꯃꯥꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯃꯈꯩ ꯔꯥꯖꯦꯁꯄꯨꯁꯨ ꯎꯖꯥꯎ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ꯫ ꯔꯦꯅꯨ ꯃꯈꯣꯏꯅ ꯃꯩ ꯇꯤꯛꯂꯝꯕꯒꯤ ꯇꯥꯔꯝꯕ ꯃꯆꯤꯜ ꯇꯨꯝꯕ ꯆꯩ ꯃꯇꯦꯛ ꯑꯗꯨꯅ ꯔꯥꯖꯦꯁꯀꯤ ꯃꯊꯕꯥꯛꯇ ꯂꯦꯡꯁꯤꯟꯈ꯭ꯔꯦ, ꯊꯤꯟꯖꯤꯟꯈ꯭ꯔꯦ꯫ ꯔꯥꯖꯦꯁ ꯈꯨꯗꯛ ꯑꯗꯨꯗ ꯔꯦꯅꯨꯗ ꯌꯦꯡꯂꯝꯂꯒ ꯊꯋꯥꯏꯁꯨ ꯊꯥꯈꯤꯔꯝꯃꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯔꯦꯅꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯨꯅ ꯔꯥꯖꯦꯁꯄꯨ ꯀꯣꯜꯂꯗꯨꯅ ꯀꯞꯂꯤ꯫ ꯔꯦꯅꯨꯅ, ꯔꯥꯖꯦꯁ, ꯁꯦ ꯍꯧꯒꯠꯂꯣ, ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯔꯥꯖꯦꯁ꯫ ꯔꯦꯅꯨ ꯈꯪꯍꯧꯗꯦ ꯔꯥꯖꯦꯁꯇ ꯊꯤꯜꯂꯝꯕ ꯆꯩ ꯑꯗꯨꯅ ꯃꯁꯥꯒꯤ ꯃꯈꯧꯔꯤꯗ ꯊꯤꯟꯖꯤꯟꯖꯗꯨꯅ ꯃꯥꯁꯨ ꯊꯋꯥꯏ ꯊꯥꯔꯝꯃꯤ ꯈꯨꯗꯛꯇꯨꯗ꯫ ꯂꯩꯍꯧꯔꯤꯕ ꯃꯔꯨꯞ ꯃꯔꯤ ꯑꯗꯨ ꯀꯞꯂꯗꯨꯅ ꯔꯥꯖꯦꯁ ꯑꯃꯗꯤ ꯔꯦꯅꯨꯕꯨ ꯀꯧꯔꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯋꯤꯜꯁꯟꯅ, ꯔꯥꯖꯦꯁ, ꯔꯦꯅꯨ, ꯅꯣꯏ ꯑꯅꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯔꯥꯖꯦꯁ꯫ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯗꯨꯅ ꯐꯠꯇ꯭ꯔꯕ ꯍꯤꯡꯁꯥꯕꯗꯨ ꯈꯥꯛꯅ ꯅꯣꯛꯂꯤ꯫ ꯋꯤꯜꯁꯟꯁꯨ ꯀꯔꯤ ꯈꯜꯂꯕꯅꯣ ꯈꯪꯗꯦ, ꯔꯦꯅꯨꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨ ꯂꯧꯔꯗꯨꯅ ꯈꯪꯍꯧꯗꯦ ꯇꯝꯊꯤꯔꯕ ꯍꯤꯡꯁꯥꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯍꯤꯡꯁꯥꯕꯗꯨꯒꯤ ꯃꯊꯕꯥꯛꯇ ꯂꯦꯡꯁꯤꯟꯈꯤꯕ, ꯊꯤꯟꯖꯤꯟꯈꯤꯕ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯍꯤꯡꯁꯥꯕꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯂꯥꯏꯖ ꯋꯤꯜꯁꯟꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯋꯤꯜꯁꯟꯕꯨ ꯄꯨꯔꯗꯨꯅ ꯆꯦꯟꯈꯤ꯫ ꯂꯥꯏꯖꯅ, ꯑꯕꯦꯆꯥ, ꯊꯧꯕ, ꯑꯁꯨꯝꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ, ꯂꯥꯛꯑꯣ ꯆꯦꯜꯂꯁꯦ꯫ ꯍꯤꯡꯁꯥꯕꯗꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯨꯛ ꯐꯠ ꯂꯦꯞꯁꯤꯜꯂꯤ꯫ ꯃꯅꯤꯡꯗ ꯑꯃꯨꯛ ꯁꯤꯟꯈꯤꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯍꯤꯡꯁꯥꯕꯗꯨꯅ ꯃꯅꯤꯡ ꯃꯃꯥꯡ ꯄꯨꯝꯅꯃꯛ ꯊꯠꯈ꯭ꯔꯦ꯫ ꯋꯤꯜꯁꯟꯕꯨ ꯍꯤꯡꯁꯥꯕꯗꯨꯅ ꯆꯤꯡꯈ꯭ꯔꯒ ꯎꯖꯥꯎ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯃꯛꯇꯗ ꯂꯪꯊꯔꯛꯂꯝꯃꯤ꯫ ꯂꯥꯏꯖ, ꯊꯧꯕ, ꯑꯕꯦꯆꯥ ꯃꯃꯥꯟꯅꯕꯗꯨꯕꯨ ꯀꯟꯕꯁꯨ ꯉꯝꯍꯧꯗ ꯀꯞꯅ ꯋꯤꯜꯁꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯋꯤꯜꯁꯟ ꯃꯌꯥꯗꯒꯤ ꯏꯌꯥꯝ ꯑꯃ ꯑꯣꯠꯊꯣꯔꯛꯇꯨꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯂꯒ ꯈꯨꯗꯛꯇ ꯑꯔꯣꯏꯕ ꯃꯤꯠꯀꯨꯞ ꯑꯣꯏꯈꯤ꯫ ꯐꯠꯇ꯭ꯔꯕ ꯍꯤꯡꯁꯥꯕꯗꯨ ꯑꯕꯦꯆꯥꯕꯨ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤ꯫ ꯊꯧꯕ ꯆꯥꯛꯅ ꯂꯥꯎꯏ, ꯑꯕꯦꯆꯥ, ꯄ꯭ꯂꯤꯖ, ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯣ, ꯅꯪꯅ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯕꯨ ꯑꯣꯏꯅ ꯍꯥꯠꯂꯣ, ꯄ꯭ꯂꯤꯖ, ꯑꯃꯨꯛꯇꯗꯤ ꯃꯥꯕꯨ ꯀꯟꯕꯤꯌꯣ꯫ ꯍꯤꯡꯁꯥꯕꯗꯨꯅ ꯃꯁꯥꯗ ꯊꯤꯜꯂꯤꯕ ꯆꯩ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯑꯕꯦꯆꯥꯒꯤ ꯃꯀꯣꯛꯇ ꯍꯦꯛ ꯊꯤꯟꯒꯦ ꯇꯧꯕꯒ ꯃꯅꯤꯡꯗꯒꯤ ꯂꯥꯏꯖ ꯆꯥꯎꯔꯕ ꯆꯩ ꯑꯃꯅ ꯐꯠꯇ꯭ꯔꯕ ꯍꯤꯡꯁꯥꯕꯗꯨꯗ ꯊꯥꯈꯤ꯫ ꯆꯩꯇꯨꯞ ꯑꯗꯨꯅ ꯍꯤꯡꯁꯥꯕꯗꯨ ꯑꯕꯦꯆꯥꯕꯨ ꯂꯪꯊꯣꯛꯂꯝꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯕꯨ ꯃꯈꯧꯔꯤ ꯃꯦꯠꯂꯤ꯫ ꯂꯥꯏꯖ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯑꯕꯦꯆꯥꯒ ꯊꯧꯕꯒꯗ ꯌꯦꯡꯂꯤ꯫ ꯊꯧꯕ ꯆꯦꯟꯕꯒꯤ ꯃꯍꯨꯠ ꯈꯣꯡꯄꯥꯛꯅ ꯍꯤꯡꯁꯥꯕꯗꯨꯗ ꯀꯥꯎꯏ꯫ ꯍꯤꯡꯁꯥꯕꯗꯨ ꯂꯥꯏꯖꯕꯨ ꯂꯥꯛꯇꯨꯅ ꯏꯟꯈꯤ꯫ ꯂꯥꯏꯖ ꯑꯗꯨꯝꯅ ꯏꯜꯂꯛꯄꯗꯨꯗ ꯉꯥꯛꯄ ꯉꯝꯍꯧꯗ ꯎ ꯑꯃꯗ ꯃꯀꯣꯛꯇꯨ ꯌꯩꯁꯤꯟꯗꯨꯅ ꯋꯥꯈꯜ ꯃꯥꯡꯈꯤ꯫ ꯍꯤꯡꯁꯥꯕꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯊꯧꯕꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯈꯤ꯫ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯆꯩ ꯑꯗꯨꯅ ꯊꯧꯕꯒꯤ ꯃꯕꯨꯛꯇꯁꯨ ꯊꯤꯟꯖꯤꯟꯈꯤ꯫ ꯃꯗꯨ ꯎꯕꯗ ꯑꯕꯦꯆꯥ ꯀꯞꯂꯗꯨꯅ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫
ꯑꯕꯦꯁꯥꯅ ꯊꯧꯕ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯨꯛ ꯑꯕꯦꯁꯥꯕꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯊꯧꯕꯒꯤ ꯃꯅꯥꯛꯇꯒꯤ ꯆꯤꯡꯊꯣꯛꯈꯤ ꯊꯧꯕ ꯀꯞꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯊꯧꯕꯒꯤ ꯃꯤꯠꯃꯥꯡꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯆꯩꯇꯨꯞ ꯑꯃ ꯄꯥꯏꯔꯗꯨꯅ ꯑꯕꯦꯁꯥꯒꯤ ꯃꯀꯣꯛꯇ ꯍꯟꯖꯤꯟ ꯀꯟꯈꯤ ꯊꯧꯕ ꯆꯥꯛꯅ ꯂꯥꯎꯏ ꯍꯤꯡꯁꯥꯕꯗꯨ ꯆꯩꯇꯨꯞ ꯑꯗꯨ ꯄꯥꯏꯔꯒ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ ꯆꯩꯔꯛ ꯑꯁꯤꯗ ꯂꯥꯏꯖꯥ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯛꯂꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯦ ꯍꯥꯏꯔꯒ ꯃꯅꯤꯡꯗꯒꯤ ꯆꯩ ꯑꯃꯅ ꯍꯤꯡꯁꯥꯕꯗꯨꯒꯤ ꯃꯕꯨꯛꯇ ꯊꯤꯟꯖꯤꯜꯂꯛꯏ ꯍꯤꯡꯁꯥꯕꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯏꯖꯥꯕꯨ ꯑꯃꯨꯛ ꯈꯪꯏꯟ ꯏꯟꯊꯣꯛꯈꯤ ꯂꯥꯏꯖꯥ ꯊꯧꯕꯕꯨ ꯁꯝꯂꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤ ꯊꯧꯕꯅ ꯂꯥꯏꯖꯥ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯑꯩ ꯃꯥꯕꯨ ꯉꯥꯛꯍꯧꯔꯒꯦ ꯅꯪ ꯆꯦꯜꯂꯣ ꯂꯥꯏꯖꯥ ꯆꯦꯜꯂꯣ ꯂꯥꯏꯖꯥꯅ ꯊꯧꯕ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ ꯑꯩ ꯏꯊꯟꯗ ꯆꯦꯟꯕ ꯉꯝꯈꯤꯔꯣꯏꯌꯦ ꯊꯧꯕꯅ ꯅꯪ ꯑꯩꯒꯤ ꯈꯟꯕ ꯃꯇꯝ ꯅꯠꯇꯦ ꯂꯥꯏꯖꯥ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯊꯋꯥꯏ ꯊꯥꯔꯕꯗꯤ ꯐꯠꯇ꯭ꯔꯕ ꯍꯤꯡꯁꯥꯕꯁꯤ ꯀꯅꯥꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯂꯥꯏꯖꯥ ꯅꯪ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ ꯂꯥꯏꯖꯥ ꯀꯞꯂꯗꯨꯅ ꯊꯧꯕ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗꯤ ꯊꯧꯕꯅ ꯂꯥꯏꯖꯥ ꯍꯧꯖꯤꯛ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯅꯪ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ ꯅꯪ ꯁꯣꯏꯗꯅ ꯍꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯃꯟ ꯈꯨꯝꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯆꯠꯂꯣ ꯂꯥꯏꯖꯥ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯂꯥꯏꯖꯥꯅ ꯊꯧꯕ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯂꯥꯏꯖꯥ ꯊꯧꯕꯕꯨ ꯊꯝꯂꯝꯗꯨꯅ ꯆꯦꯟꯈꯤ ꯂꯥꯏꯖꯥ ꯀꯞꯂꯗꯨꯅ ꯊꯧꯕꯗꯨ ꯍꯜꯂꯒ ꯌꯦꯡꯂꯛꯄꯗꯗꯤ ꯊꯧꯕꯁꯨ ꯅꯨꯡꯁꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯏꯖꯥꯗ ꯌꯦꯡꯂꯗꯨꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯤ ꯂꯥꯏꯖꯥꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯈꯤ ꯂꯝꯕꯤ ꯇꯥꯔꯛꯂꯤ ꯃꯍꯥꯛꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯂꯝꯕꯤ ꯊꯣꯛꯐꯝ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯊꯋꯥꯏ ꯆꯥꯛꯅ ꯀꯞꯄꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕꯒꯤ ꯃꯍꯨꯠ ꯂꯝꯕꯤ ꯊꯤꯔꯝꯂꯕꯗꯤ ꯄꯨꯝꯅꯃꯛ ꯊꯣꯛꯂꯝꯂꯣꯏꯀꯣ ꯁꯤꯡꯂꯦꯟꯅ ꯂꯥꯏꯖꯥ ꯃꯥꯒꯤ ꯃꯅꯥꯛꯇ ꯁꯤꯡꯂꯦꯟ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯍꯤꯛ ꯂꯥꯎꯅ ꯁꯤꯡꯂꯦꯟꯗ ꯌꯦꯡꯂꯗꯨꯅ ꯀꯞꯂꯛꯏ ꯁꯤꯡꯂꯦꯟ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯔꯥꯖꯦꯁ ꯍꯣꯏꯗꯤ ꯂꯥꯏꯖꯥ ꯁꯤꯡꯂꯦꯟꯒꯤ ꯋꯥꯗꯨ ꯈꯨꯝꯗꯦ ꯃꯥ ꯑꯣꯏꯅ ꯋꯥꯍꯪ ꯍꯪꯂꯛꯏ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗ ꯁꯤꯡꯂꯦꯟꯅ ꯐꯣꯟ ꯇꯧꯕꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ ꯅꯣꯏ ꯂꯣꯏꯅꯃꯛꯀꯤ ꯔꯥꯖꯦꯁ ꯍꯣꯏꯗꯁꯨ ꯆꯠꯂꯨꯔꯤ ꯅꯣꯏ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏ ꯄꯥꯈꯠꯇꯅ ꯉꯔꯥꯡ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗꯦ ꯑꯗꯨꯒꯤꯅꯦ ꯑꯌꯨꯛ ꯉꯟꯇꯥꯅ ꯅꯪꯅ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯅꯪ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯂꯨꯁꯟ ꯍꯣꯏꯗꯤ ꯍꯥꯏꯔꯒ ꯂꯥꯏꯖꯥꯅ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯑꯩ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯒꯦ ꯁꯤꯡꯂꯦꯟꯁꯨ ꯋꯥꯈꯜꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯆꯥꯠꯅꯣ ꯈꯜꯂꯤ ꯂꯥꯏꯖꯥ ꯃꯌꯨꯝꯗ ꯃꯔꯨꯞ ꯃꯉꯥꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯔꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯈꯤꯕꯅꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕꯗ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯦꯝꯕ ꯌꯥꯗꯅ ꯀꯞꯂꯝꯃꯤ ꯃꯐꯝꯁꯤꯡꯗꯨꯗ ꯆꯠꯇꯨꯅ ꯃꯆꯥꯁꯤꯡꯒꯤ ꯍꯛꯆꯥꯡꯕꯨ ꯊꯤꯔꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯂꯥꯏꯖꯥꯁꯨ ꯋꯥꯈꯜ ꯃꯥꯡꯈꯤꯕꯗꯒꯤ ꯏꯁꯤꯡ ꯊꯥꯔꯒ ꯂꯥꯏꯀꯠꯅꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯎ ꯍꯥꯏꯕ ꯌꯥꯔꯝꯈꯤꯗꯦ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯕꯦꯗꯇꯨꯗ ꯂꯥꯏꯖꯥ ꯋꯥꯈꯜ ꯇꯥꯗꯅ ꯇꯨꯝꯂꯤ ꯃꯆꯥꯒꯤ ꯁꯛꯇꯝꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯀꯞꯂꯤ ꯂꯩꯃ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯤꯡꯂꯦꯟ ꯃꯌꯨꯝꯗ ꯆꯪꯂꯛꯂꯗꯨꯅ ꯃꯥꯒꯤ ꯔꯨꯝꯒ ꯊꯪꯅꯅ ꯂꯩꯕ ꯃꯤ ꯆꯪꯅꯗ꯭ꯔꯕ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯔꯨꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯌꯦꯡꯂꯝꯂꯒ ꯁꯤꯡꯂꯦꯟ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯗꯨꯅ ꯁꯣꯐꯥ ꯂꯩꯔꯤꯕꯗꯨꯗ ꯐꯝꯊꯩ ꯁꯤꯡꯂꯦꯟꯅ ꯍꯥꯠꯀꯅꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯏꯆꯟꯕꯨ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯂꯥꯏꯖꯥꯕꯨꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯅꯪꯕꯨ ꯁꯤꯡꯂꯦꯟ ꯌꯥꯝꯅ ꯁꯥꯎꯅ ꯋꯥꯗꯨ ꯍꯥꯏꯔꯒ ꯄꯣꯀꯦꯠꯇꯒꯤ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯃꯤꯁꯛ ꯑꯃꯗ ꯀꯣꯜ ꯇꯧꯏ ꯂꯥꯏꯖꯥ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯃꯪꯂꯥꯟꯗꯨꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯂꯩꯃꯅ ꯏꯆꯥꯇꯣꯝꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ ꯂꯥꯏꯖꯥ ꯀꯣꯏꯕꯗꯨ ꯌꯦꯡꯂꯗꯨꯅ ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯥꯏꯗꯅꯣ ꯏꯃꯥ ꯍꯣꯁꯄꯤꯇꯥꯜꯗꯅꯦ ꯂꯥꯏꯖꯥ ꯁꯣꯔ ꯑꯆꯧꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯊꯣꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯐꯠꯇ꯭ꯔꯕ ꯁꯥꯒꯤ ꯃꯀꯣꯛ ꯄꯥꯟꯕ ꯃꯁꯥꯅ ꯃꯤꯒꯤ ꯑꯣꯏꯕ ꯍꯤꯡꯁꯥꯕꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯈꯤ ꯂꯥꯏꯖꯥ ꯀꯞꯂꯗꯨꯅ ꯏꯃꯥ ꯑꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ ꯍꯤꯡꯁꯥꯕꯗꯣ ꯑꯩꯕꯨꯁꯨ ꯍꯥꯠꯄ ꯂꯥꯛꯂꯦ ꯏꯃꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯦ ꯏꯃꯥ ꯔꯣꯁꯟ ꯃꯆꯥꯕꯨ ꯐꯊꯕꯤꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯂꯥꯏꯖꯥ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯪꯂꯥꯟ ꯈꯨꯗꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯂꯝꯗꯦ ꯃꯃꯤꯠꯇ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯑꯗꯨꯝ ꯎꯗꯨꯅ ꯂꯩ ꯉꯁꯤꯗꯤ ꯆꯌꯣꯜ ꯑꯃ ꯐꯥꯖꯤꯜꯂꯛꯂꯤ ꯂꯩꯃꯅ ꯂꯥꯏꯖꯥ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯂꯥꯏꯖꯥꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯂꯩꯃꯅ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯂꯣꯗꯅ
Laijashu ikaw ko kawini hoy ma Laimana nang mong nasangam drabro si asi chalubagi pirol do hongtok laganya imaga sak thong sila nathanta laibado anamaha shunabani hoy ma ado kemta budi tawdida isabudi Laimasu thokri Laijasu pirol hongtok laduna magi kadegi thoki tawbaga singlen gi call laklami Laija phone do flight mode thamlam laduna mamagi manakta sanki Laija na class 11 kari ngaidegi singlen na class 12 kaki Rajesh ke mayambaga singlen ga mamana bani Singlen hoi party ga Rajesh hoi party ga punbadagi singlen ga Laija ga khangnaki Shumna numidangi sak ising tuklaba matungda Laija magi kada sangaki Tumba yana bani haidana mahak lairik wafam da sangladuna table gi manakta thariba siyal da famlaga phone da real seeing lagalay Shumna lairingai thongaw da gi nungsit asaba masisilay Laija thongaw lonsin gi haidana yengthuklubada magi marup singbu khatki ba hingsabado mangonda mamit khane yengduna lairami Hingsabaduna noglaga akiba konjelda Aina kuina dagi tirakba ngasidi pangli Laija lawa fawba ngamda kapli hingsabadu di yenglagalay Sienki gi tawbaga thongga mathanta mapaldagi lonchinjaki Aduga Laija bu lagdana kangkada singsanki Thadoo aibu amukta thadoo aibu olanu thadoo Laija yamna wana kangkadagi amuk thoglay Makongdusu kozina khotkibagi I ngaktana punganganglami Laija sisituna thoglekli Kanghaudi thongda mapaldagi kauraki Singlen Laija na soktuna lairambadu ubada manak chisen sinduna tapna hugatpiri Laija kapladuna Singlen na konsili Da Singlen Singlena ay lakli hausikti kem tawraroi Shumna Laija dining room da fachena pothali Laimana Isabu kem tawdra bro Laija su Hoy ima Ising kita thaki Rosan su ising lauru raga machada pi Aduga shokli ba makongdu bu hidak taibiri Laimana Sida pamo ibungo Singlen Singlen su pam thay Laija ki nakanda Laija Singlen da yeng laduna Da Singlen Nangdi mafam sida kamdawna Singlen mahak na mafam sida kamdaw na laki haibagi wari liraklan. Singlen asti mafamda Laijaga thongga na unaraba matungda mayumda halaglaga Laijada phone tawki. Adubu switch off hairakpaduda ngayhak lairaga tawragi khanna mahak sungihakti potharami. Namidang wairam yawsilakpa dwaida amuk tawi adubu switch off adum lairami. Singlen hayeng mayumda oina hekta chatluragi khanna lairam kimani. Sak tuklaba matungda Singlen tumlagi haiduna tawbaga amuktang last oina tawraga yege khallaraduna tawbadasu switch off adum lairami. Singlen Laija hoina camping setpa numitusu mahakna phone tawda switch off laikibani haibado ningsinglakpadagi. Kudong thiba thuklam lagadra haiduna pakatpadagi mahak Laijagi mayumda khudaktuda lakibani. Singlen Laijagi mayum yauraduna thong thili. Laimasu thaba inkhang loiraduna magi kada tumnaba sanglakpada thong thilakbagi makhol tabada thong hangdoklami. Rosanna kanano ne thinga kansida mama. Singlen babung ngasaidigi phone tawani mahak pairaktabaduda kaidoraba sano khalladana yumda hekta maklaglabani. Laija yauraga warise phachena sanarasi babu mabu amukta kaukthokpiro. Laimana kari wariya Singlena Laija yaurakanda pulapna hairagi ima. Rosan machagi kada changlaktuna machabu kauki. Laija na kumlak mandrabaduda pakatna. Rosanna Shatombi nangbu tabra. Shatombi nangbu tumabra ne. Singlena ima ay sanglaga amukta yengi yagadro. Laimasu yengo ibunga. Singlena Laija tabro Laija. Singlen Laijagi thongda mana thangsilaga tabada akiba khonjela mana wangang bataraki. Madudagi Singlen safu kana thongdo khongpang amuktang kawi. Thongdo sulok laitabana irai laina kawbuda hangturakli. Laija I marakta targa lairambada ubada laimana Shatombi.
wari liba loirakpada ngasai makai kari mata tauramdaba laisa kapladuna da Singlen ima pabung ayam kire camping satpada thengnaba mini sani khangdaba hingsabaduna aibusu hatki haidana hausiksu tauramni adugini khong ase soklibasi Singlena ima pabung aina khangba amaiba madi lai maduda hayeng hektamak lai khoiramalasi aro sanna kari lamdagi amaiba none Singlena pabung aigi imabu hek pokpa ipuni amaiba to laiseda awaba piriba misakse fatraba sabtra kanba sabtana yomlaba hingsaba amani maga thengainabati araiba amati nati hanasu laisa hoida thokliba sigum aigi isal hoigi marup singda su thokri makoina sangba yadaba mafam amada changlubana fatraba hingsaba se amuk haugalakpani laimana ibungo nangina sanupidi kanba ngamahubra Singlena ꯑꯩꯈꯣꯏꯒꯤ ꯁꯟꯁꯨ ꯂꯥꯏꯁꯤꯒꯨꯝ ꯃꯔꯥꯏꯕꯛ ꯐꯕꯅ ꯌꯨꯝꯗ ꯆꯌꯣꯜ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯅ ꯏꯄꯨꯁꯨ ꯂꯩꯕꯅ ꯌꯨꯝꯗ ꯆꯪꯂꯛꯄ ꯉꯝꯃꯔꯣꯏ ꯈꯟꯕꯅꯤ ꯏꯄꯨꯅ ꯍꯤꯡꯁꯥꯕꯗꯨꯕꯨ ꯐꯥꯖꯤꯟꯕꯗꯤ ꯉꯝꯍꯧꯔꯦ ꯑꯗꯨꯕꯨ ꯏꯆꯟꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯑꯁꯤꯒꯨꯝꯅ ꯂꯥꯏꯖꯗ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯤꯡꯁꯥꯕꯗꯨꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯥꯏꯊꯧ ꯇꯧꯅꯕ ꯍꯣꯠꯅꯍꯧꯁꯤ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯃꯁꯨ ꯐꯔꯦ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯔꯁꯤ ꯑꯁꯨꯝꯅ ꯍꯧꯖꯤꯟꯈꯤꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯃꯃꯥ ꯍꯣꯏꯒ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯤ ꯉꯔꯥꯡꯗꯤ ꯂꯥꯏꯖꯟ ꯍꯧꯒꯠꯂꯛꯄꯗ ꯁꯤꯡꯂꯦꯟꯁꯨ ꯃꯪꯒꯣꯟꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯂꯥꯏꯖ ꯁꯤꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯒ ꯗꯥ ꯁꯤꯡꯂꯦꯟ ꯅꯪꯁꯨ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯕꯤꯔꯦꯀꯣ ꯁꯤꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯑꯩꯅ ꯋꯥꯗꯅ ꯀꯅꯥꯅ ꯋꯥꯕꯤꯅꯤ ꯅꯪꯒꯤꯗꯃꯛ ꯋꯥꯕꯤꯅꯕ ꯃꯤꯒ ꯂꯩꯔꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯂꯥꯏꯖꯅ ꯂꯩꯇꯦꯍꯦ ꯗꯥ ꯁꯤꯡꯂꯦꯟ ꯁꯤꯗꯤꯕꯀꯣ ꯑꯗꯨ ꯄꯨꯄꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯧꯔꯨꯗꯣꯏꯅꯣ ꯁꯤꯡꯂꯦꯟꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯂꯧꯔꯨꯔꯅꯤ ꯂꯥꯏꯖꯅ ꯆꯥꯛꯇꯤ ꯁꯤꯗ ꯁꯨꯝ ꯆꯥꯗꯣꯏꯔꯥ ꯁꯤꯡꯂꯦꯟꯅ ꯏꯃꯥꯅ ꯁꯤꯗ ꯁꯨꯝ ꯆꯥꯔꯣ ꯍꯥꯏꯌꯦ ꯂꯥꯏꯖ ꯅꯪ ꯐꯗꯕ ꯌꯥꯗꯕꯅꯤꯀꯣ ꯑꯩꯁꯨ ꯅꯪꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯈꯤ ꯏꯆꯟꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯂꯥꯏꯖꯅ ꯊꯋꯥꯏ ꯊꯥꯕ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯒꯅꯨ ꯗꯥ ꯁꯤꯡꯂꯦꯟ ꯅꯍꯥꯛꯁꯨ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ ꯁꯤꯡꯂꯦꯟ ꯂꯥꯏꯖꯒꯤ ꯋꯥꯍꯩꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯤꯡꯂꯦꯟꯁꯨ ꯃꯄꯨꯕꯨ ꯂꯧꯕ ꯆꯠꯈꯤꯔꯝꯃꯤ ꯂꯥꯏꯖ ꯃꯥꯒꯤ ꯀꯥꯗ ꯐꯣꯟ ꯂꯧꯕ ꯆꯪꯉꯛꯏ ꯐꯣꯟꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯀꯥꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯊꯣꯡꯗꯨ ꯃꯁꯥ ꯃꯊꯟꯇ ꯂꯣꯟꯁꯤꯟꯖꯈꯤ ꯂꯥꯏꯖ ꯄꯥꯈꯠꯂꯗꯨꯅ ꯃꯃꯥꯕꯨ ꯀꯧꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗꯨ ꯄꯨꯡꯃꯝ ꯃꯝꯁꯤꯟꯈꯤ ꯈꯪꯍꯧꯗꯅ ꯃꯉꯥꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯂꯝꯗꯦ ꯏꯔꯦꯅꯨꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯏꯖꯕꯨ ꯀꯧꯔꯛꯏ ꯂꯥꯏꯖ 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 ꯍꯥꯏꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯨꯞ ꯃꯉꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯗ ꯃꯊꯪ ꯃꯊꯪ ꯀꯧꯔꯛꯂꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯇꯥꯔꯝꯕꯗꯒꯤ ꯀꯟꯈꯠꯂꯛꯂꯝꯃꯤ ꯀꯥꯗꯨ ꯈꯣꯟꯖꯦꯜꯁꯤꯡꯗꯨꯅ ꯄꯨꯡꯅꯤꯟ ꯅꯤꯜꯂꯝꯃꯤ ꯂꯥꯏꯖ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯞꯂꯒ ꯂꯩ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯁꯨ ꯃꯁꯥ ꯃꯊꯟꯇ ꯂꯣꯏꯅꯃꯛ ꯐꯛꯂꯥꯡꯗ ꯊꯦꯠꯄ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯕꯁꯤꯡ ꯂꯩꯃꯥꯏꯗ ꯄꯨꯔꯣꯞ ꯄꯨꯔꯣꯞ ꯇꯥꯔꯛꯈꯤꯔꯝꯃꯤ ꯂꯥꯏꯖꯗꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯍꯟꯗꯛꯇꯤ ꯊꯣꯡꯗꯨ ꯃꯄꯥꯜꯗꯒꯤ ꯍꯥꯡꯗꯣꯔꯛꯏ ꯂꯥꯏꯖ ꯍꯔꯥꯎꯅ ꯁꯤꯡꯂꯦꯟ ꯑꯣꯏꯔꯕꯣꯏ ꯈꯟ ꯊꯣꯡ ꯍꯥꯡꯂꯛꯂꯤꯕ ꯃꯤꯁꯛꯇꯨꯗ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯐꯠꯇ꯭ꯔꯕ ꯍꯤꯡꯁꯥꯕꯗꯨ ꯑꯣꯏꯔꯒ ꯂꯩꯔꯝꯂꯤ ꯂꯥꯏꯖ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯂꯦꯛꯊꯈꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯀꯦꯝꯄꯤꯡ ꯇꯧꯕ ꯂꯥꯛꯈꯤꯕ ꯃꯐꯝ ꯁꯤꯡꯌꯥꯗꯨꯗ ꯂꯩꯔꯝꯃꯤ ꯁꯤꯡꯂꯦꯟ ꯂꯥꯏꯖ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯐꯠ ꯂꯥꯎꯅ ꯀꯣꯟꯁꯤꯜꯂꯤ ꯔꯣꯁꯟꯅ ꯁꯤꯡꯂꯦꯟꯕꯨ ꯆꯤꯡꯊꯣꯛꯏ ꯁꯤꯡꯂꯦꯟ ꯏꯀꯥꯏꯅ ꯅꯣꯛꯏ ꯏꯕꯣ ꯍꯧꯅꯕ ꯇꯧꯔꯁꯤ ꯃꯪꯒꯤꯅ ꯂꯥꯏꯊꯧ ꯇꯧꯕ ꯍꯧꯗ꯭ꯔꯤꯉꯩ ꯅꯣꯏꯅ ꯈꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯋꯥꯔꯤ ꯈꯔ ꯏꯄꯨ ꯂꯤꯒꯦ ꯃꯨꯟꯅ ꯇꯥꯎ ꯉꯁꯤ ꯊꯋꯥꯏ ꯀꯌꯥ ꯊꯥꯔꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯜꯂꯤꯕꯁꯤꯒꯤ ꯃꯄꯨꯝ ꯑꯣꯏꯅ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ
ꯊꯋꯥꯏꯁꯦ ꯑꯆꯝꯕ ꯊꯋꯥꯏ ꯅꯠꯇꯦ ꯂꯥꯏꯑꯣꯏꯔꯕ ꯊꯋꯥꯏ ꯑꯁꯤ ꯕꯨꯟꯁꯤꯟ ꯀꯧꯏ ꯁꯤꯡꯃꯤ ꯅꯨꯄꯥ ꯑꯃꯈꯛꯅꯤ ꯈꯨꯡꯒꯪ ꯑꯃꯗ ꯕꯨꯟꯁꯤꯟ ꯑꯃꯗꯤ ꯕꯨꯟꯁꯤꯟꯒꯤ ꯅꯨꯄꯤꯒ ꯀꯅꯥꯃꯠꯇ ꯌꯥꯎꯗꯅ ꯌꯨꯝꯗꯣꯡꯄꯣꯛ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯈꯤ ꯕꯨꯟꯁꯤꯟꯒꯤ ꯅꯨꯄꯤꯗꯨ ꯕꯨꯟꯁꯤꯟꯅ ꯊꯕꯛ ꯆꯠꯊꯣꯛꯂꯤꯉꯩ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯌꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯁꯥꯅꯩ ꯎꯅꯩꯔꯒ ꯂꯩꯕ ꯂꯝꯆꯠ ꯈꯔ ꯀꯥꯝꯕ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯅꯣꯡꯃ ꯆꯤꯛꯄ ꯑꯍꯤꯡ ꯑꯃꯗ ꯕꯨꯟꯁꯤꯟꯒꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯂꯥꯛꯇꯨꯅ ꯕꯨꯟꯁꯤꯟꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯌꯥ ꯑꯃꯗ ꯄꯨꯔꯒ ꯂꯥꯛꯏ ꯃꯍꯥꯛꯁꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗ ꯀꯩꯗꯧꯔꯒꯦ ꯍꯪꯗꯨꯅ ꯂꯥꯛꯈꯤ ꯕꯨꯟꯁꯤꯟꯒꯤ ꯅꯨꯄꯤꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯇꯝꯅꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯕꯨꯟꯁꯤꯟꯒꯤ ꯅꯨꯄꯤꯕꯨ ꯃꯁꯥ ꯄꯨꯝꯕ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡꯃꯛꯇꯗ ꯃꯩ ꯊꯥꯈꯤ ꯃꯌꯥꯝꯗꯨ ꯁꯥꯎꯔꯗꯨꯅ ꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯁꯣꯜꯂꯤ ꯅꯨꯄꯤ ꯑꯃꯅ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯇꯕꯁꯤꯕꯨ ꯏꯆꯥ ꯏꯁꯨꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯇꯨꯀꯠꯆꯩ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯅꯪꯒꯨꯝꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤ ꯂꯣꯏꯅꯃꯛ ꯆꯦꯟꯊꯍꯜꯂꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯃꯥꯂꯦꯝ ꯑꯁꯤ ꯂꯨꯝꯅꯕꯅꯤ ꯅꯣꯏꯒꯨꯝꯕꯁꯤꯅ ꯍꯤꯡꯅ ꯃꯩ ꯊꯥꯔꯒ ꯍꯥꯠꯄꯁꯤ ꯐꯥꯎꯕ ꯍꯥꯠꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯠꯀꯗꯕꯅꯤ ꯄꯦꯟꯅ ꯍꯥꯠꯀꯗꯕꯅꯤ ꯕꯨꯟꯁꯤꯟꯒꯤ ꯅꯨꯄꯤ ꯊꯥꯔꯣ ꯑꯣꯜꯂꯔꯗꯨꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯎ ꯈꯣꯡꯅ ꯀꯞꯂꯒ ꯈꯪꯂꯝꯃꯤ ꯕꯨꯟꯁꯤꯟ ꯃꯤꯌꯥꯝꯗ ꯍꯥꯏꯖꯩ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯅꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯃꯗꯤ ꯁꯥ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯧ ꯃꯤꯌꯥꯝꯁꯤꯡꯗꯨ ꯃꯥꯅ ꯍꯥꯏꯕ ꯇꯥꯗꯕ ꯃꯈꯩ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯡꯉꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯠꯀꯗꯕꯅꯤ ꯃꯣꯏꯒꯨꯝꯕꯁꯤꯗꯤ ꯃꯄꯣꯛꯇ ꯃꯤ ꯑꯣꯏꯅ ꯄꯣꯛꯇꯕ ꯑꯣꯏꯌꯨ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯁꯤꯔꯕꯁꯨ ꯅꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯝꯂꯦꯟꯗ ꯀꯥꯗꯅ ꯅꯣꯔꯣꯛꯀꯤ ꯃꯐꯝꯗ ꯋꯥꯅ ꯈꯥꯡꯕ ꯑꯣꯏꯌꯨ ꯕꯨꯟꯁꯤꯟ ꯃꯥꯅ ꯍꯥꯏꯖꯕ ꯋꯥꯗꯨ ꯇꯥꯗ꯭ꯔꯕꯗ ꯀꯥꯟꯅꯔꯔꯣꯏ ꯈꯟ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯖꯩ ꯕꯨꯟꯁꯤꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯩꯗꯨꯅ ꯋꯥꯏꯅ ꯆꯥꯈꯤꯗꯨꯅ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯕꯨꯟꯁꯤꯟꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯜꯂꯝꯗꯥꯏ ꯃꯃꯤꯠ ꯈꯥꯅ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯋꯥꯍꯩ ꯀꯌꯥꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯨꯟꯁꯤꯟ ꯑꯔꯣꯏꯕ ꯑꯣꯏꯈꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅ ꯍꯥꯠꯂꯝꯃꯤ ꯃꯤꯑꯣꯏꯕꯅꯕꯨ ꯑꯁꯨꯛ ꯇꯝꯊꯤꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯤ ꯄꯨꯝꯅꯃꯛ ꯕꯨꯟꯁꯤꯟꯅ ꯍꯥꯠꯈꯤ ꯃꯍꯥꯛ ꯃꯤ ꯃꯔꯛ ꯂꯥꯏ ꯃꯔꯛ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯨ ꯑꯣꯏꯅꯅꯤ ꯊꯋꯥꯏꯒꯨꯝ ꯂꯩꯈꯤꯕ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕꯅꯤ ꯃꯪꯒꯤꯅ ꯐꯔꯦ ꯊꯦꯡꯊꯈ꯭ꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯇꯧꯔꯁꯤ ꯃꯪꯒꯤ ꯆꯤꯡꯂꯦꯟꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯥꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯂꯩꯊꯧ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯆꯤꯡꯂꯦꯟꯅ ꯏꯃꯥ ꯄꯥꯕꯨꯡ ꯂꯥꯏꯖꯥ ꯂꯥꯛꯑꯣ ꯁꯤꯗ ꯏꯄꯨꯒꯤ ꯅꯥꯛꯇ ꯑꯣꯏꯅ ꯐꯝꯃꯣ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯪꯒꯤꯒꯤ ꯃꯅꯤꯡꯗ ꯐꯝꯊꯩ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯤꯡꯂꯦꯟꯅ ꯃꯆꯨꯒ ꯊꯥꯎꯍꯤꯡꯒ ꯇꯣꯠꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯀꯣꯏꯅ ꯆꯥꯏꯔꯝꯃꯤ ꯆꯤꯡꯂꯦꯟ ꯂꯪ ꯑꯍꯤꯡꯕꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯈꯨꯠꯇ ꯑꯃꯃꯝꯁꯨ ꯀꯤꯁꯟꯕꯤꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯃꯝꯁꯤꯜꯂꯛꯂꯤ ꯎꯁꯥꯁꯤꯡꯗꯨ ꯃꯊꯟꯇ ꯇꯦꯛꯊꯔꯛꯏ ꯅꯨꯡꯁꯤꯠꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯟꯅ ꯁꯤꯠꯂꯤ ꯇꯨꯃꯤꯟꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯁꯨ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯊꯜꯂꯛꯏ ꯃꯪꯒꯤ ꯂꯥꯏꯁꯣꯟ ꯑꯀꯟꯕ ꯑꯃ ꯂꯥꯅ ꯁꯥꯕ ꯍꯤꯗꯨꯗ ꯁꯣꯜꯂꯒ ꯆꯤꯡꯂꯦꯟꯗ ꯄꯤꯔꯛꯏ ꯆꯤꯡꯂꯦꯟꯅ ꯏꯃꯥ ꯄꯥꯕꯨꯡ ꯂꯥꯏꯖꯥ ꯁꯤ ꯊꯥꯡꯁꯤꯅ ꯇꯧꯔꯒ ꯈꯨꯠꯇꯒꯤ ꯏ ꯈꯖꯤꯛ ꯂꯥꯒꯤ ꯍꯤꯁꯤꯗ ꯊꯥꯗꯕꯤꯔꯛꯑꯣ ꯆꯤꯡꯂꯦꯟ ꯍꯥꯟꯅ ꯃꯁꯥ ꯃꯊꯟꯇ ꯃꯈꯨꯠꯇ ꯊꯥꯡꯗꯨꯅ ꯂꯦꯜꯂꯕ ꯃꯇꯨꯡꯗ ꯏꯗꯨ ꯂꯥꯅ ꯁꯥꯔꯕ ꯍꯤꯗꯨꯗ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯔꯣꯁꯟꯗ ꯄꯤꯔꯛꯏ ꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯝꯁꯤꯟꯈ꯭ꯔꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯅꯣꯡ ꯑꯣꯟꯗꯨꯅ ꯑꯇꯤꯌꯥꯗ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯑꯊꯤꯡꯕ ꯌꯥꯎꯗꯅ ꯍꯩꯊꯔꯒꯤ ꯃꯇꯥꯒꯨꯝ ꯃꯀꯨꯞ ꯆꯨꯊꯕ ꯍꯧꯔꯛꯂꯝꯃꯤ ꯃꯪꯒꯤꯅ ꯏꯕꯨꯡꯉꯣ ꯄꯤꯔꯛꯂꯣꯅꯦ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯥ ꯅꯣꯡꯁꯤ ꯇꯥꯔꯛꯂꯕꯗꯤ ꯌꯥꯔꯔꯣꯏꯅꯦ ꯆꯤꯡꯂꯦꯟꯁꯨ ꯁꯤꯄꯨ ꯆꯤꯡꯂꯦꯟꯅ ꯄꯤꯔꯛꯂꯤꯕ ꯂꯥꯅ ꯁꯥꯕ ꯍꯤꯗꯨ ꯃꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤ ꯑꯃꯗꯤ ꯄꯣꯠ ꯆꯩ ꯈꯔ ꯑꯃꯁꯨ ꯀꯠꯂꯝꯃꯤ
Mangi machilda shumna soli. Hawai na miram lenda laiba yadi. Nangini haiduna thariba singse. Masibu fangle hairaga. Lairam lenda tinmangamba oijaro. Aduga iya sina thakladuna isu singi thawai singbu amuk hanna mitarak laganuko. Adumna idu tharubadagi makhoi mitmangda bunsindu sabtra amada thoglami. Bunsinna 아이고 나 코이는 사나는 몸도 사나봐 야브라 Hingsaba bunsin laizada yenglaga 아이는 셋바 다르부슈 무비마 사디리 소이드나 보레가 쨌다니 bunsin wahay karadu hayramlaga laizabu singduna chatpa hoy kangaudana. Damasida rosanamadi laima machanupibu pukhiba yaroi haidana kanna yali. Mangi kanarroi kanna manakta lairama thangadu paikatuna akan balai solama suanduna singlengi manakta thangdu langsilai. Singlen thangadu paiduna bunsingi mathabak mapa chapchana thilli. Saina aduna laizabu thadorakli. Bunsin singlen bu sapu amaga loina na kanna kauthoki. Singlen ngakpa ngamhoda usawa mada yaisili. Mayadagi I kayamus othorai. Hingsaba bunsin hauna lauramlaga asaka mairigi maiku oi manil oi mafamdudagi kudakta mangkhirami. Laija singlen bu hugatpi. Da singlen shokra si hawalo. Mafamdudagi makoisu kudakta hospital tamna laklami. Laija singlen hiplibadu mamit kupakaw makayengli. Mahaki mahongduda singlen su nokfe tawna wa hayraklami. Kay kuyeng no, ikay say, adumayin yeng lakana. Laisa na, yeng tradi kay no, ay kinupade yeng sababu, kanana kay haydoy no, mi kinupade yeng ubasunata na. Anidugi mohong duda, mama mapahoy ribaro sanlay mamadi, singlen gi mama papasu punanoy. Numitudagi, laisi gi mafamda, akiyak ang kaya pirambadusu, pirakidri, liapkri. Madam karagi matung tinglen ga laisi ga suluhongli. Nong malaisi gi manglansada, maki nung siraba marup singaduga, maka punna haraw na ko iba chalami. Singlen, sumangda sa takladuna lairingay, postman amalakladuna, sitiya mayawarakli, pirakli mamonda. Sitigi marol de iri. Ipugi sutoy, singlen. Bunsin icham chamba thawai hingsaba manati. Matam supada seksin layo. Yari ba makay singyadu da natana, singyadu gi lambida satana ba honaw. Nang nasitiya si panglagpakanda di, napudi mafamasit hadok na isorgi seba tawbat lagani. Singlena, ipuna iba kudi mag nasuna matam supada ngak na tsatsagani. Asyum na masilda son ki singlen. Matang sida hingsaba bunsin hairiba wariya siloy sinjari. Mayamgi mafamda akiba horror story mapung pane iba loiba laibirabasu amadi senela sida happening ba laibirabasu ay khoi WhatsApp number description da hapseramgi masida soidra makithabiro. Mayamgi mafamda su lantok sabang ngambo oizagi. Aroy boy na bika CNBS na mayambu kurum jari.